Legang Namphuda Census Pangthoknaba Hotnaraklabadi state asida Tangdu Leitadaba Phibam Mayoknarakpa yai haina Mitai Tribe Union MMTU na section wa thamlakle ngasi Manipur Press Club ki thangjing holda NRC amadi census ka mari lena pangthokpa pawgi mifam amada MMTU gi secretary organization takhelamam parijana hai laliba tang tara tereta gi lamnam asida census ki thabak thoram sing haunab gi damak thorang tawriba si matam kaktana yaithonaba lenga na singadabane loina athuba matamda NRC update tawduna lamdam asida gi mitop sing khandokadabane wafam asigi ona tainabada lenga asina ngami matagum Namphuda census pangthoknaba Hotnaraklabadi state asida sathiba makhal gi Tangdu Leitadaba Phibam Mayoknarakpa yai Haiki, Mahana Maka Taraduna, Miam Ehosi, Lengaki Maik Satabanate, Ehosi, Levak Asita Sanariba, Rule of Law Amadi, Constitution Book, Nagna Salu Haibane, Karigumba, Kongsang Loising, Papa Punbataurabadi, Ahenba Irang Thorakani, Census Act 1948 Section 3 na Hariba Wafum Sing Nagna Satkadabane, Masidalam Damasigi MLM Minister Sing Political Party Kenabatamdana Amatoina, Center Takshin Gadabane, Manipuri Lurabatan Pamasida Singi Lamda, Kundariba Yalomi Singna, Mangzil Tana Torotuna Mitop Kandopagi, Kongsang Asida, Taudang Lomina Sihaina, Siso Singnasu, illegal immigrant Singi, Wafamasi, core issue ama oina puna sangsimina se haina mahana phongdoki ai koi hosi mito sangsimai haibagi batang adu singda di mongkok torakpa popi harakpa the mito pe am sana kharagi haibagi matang sia masi state lenga masi fight paper putokanda ai koi demographic imbalance to laiba deforestation ki adegi narco terrorism ki kuna bakse tara itholok no haibase masi fight paper ama illegal immigrant yang chungse dei khun misiga indre haibase masigi state government fight paper puthoga center abagi present to view Manipur yang tham masigu bathabak sidi ekoi gi music lai government sina tawti